Headphone recommended. Headphone recommended. Video si we yemi ba khwai no bu kai khuna ba chari hamada masi khoigi lakchari ba si maruina khoigi handak bosem na lawba Hslc examination haidare masida khoigi Thang-Ta subject ta khoigi second topper in lawbir karba khoigi inaw mangal moirangthem ma najabai tanjam lawjege duga khoigi mangal ge wahang lakchigi ma ngoina khoigi fambi ba ipu haidare ipu dagi chora ko ipu gi wafam kino wafam kitang thamina ipu gi ming adagi horofam leikai kitang samlapa haibetang ipu na kan ai horofam leikai kumbi thong lera sida pokjabani ai gi sanipa da school chi lingno yam wabani ai school da lingdana high school lingkatpa college lingkatpa da awaba kaya si hai badawan yadrena likhat kramne adu aina maon da yam kana hai ling khalabdi mai chanana ba masak naiba ma bohlu hajiman jama jada ko akoigi handak ko isun pa haitare ba isun pa mangana akoigi Thang-Ta gi subject asida second topper oina lak base ada ipugi apen pen da nungai bdo kitanga pungdok piram sha sing isu singna mayam gi mamang da topper second topper oidana lak base yam araude ai di miwon da mitoi mi hen basi dene ai lo re indi fast pani gari gomnai mana logi hoja were national teacher award ahen ahen basi katne ai na pamjabsi nungai jare ko hoji makha ta na mo ibok ta lakjage ibok ki ming leifam samla pa hai tang hai biram ai ming Angoubi kawe leifam na kumbi thong leikai ada ibok ki issue jina ko handa ka kai gi Manipur pumbagi haitare Manipur pumbagi chawraba exam sida akogi Thang-Ta haiba subject sida ko ani shuba man akogi position holder natamak shu akogi ani shuba second topper oina lakpa se sida ibok ki apenba nungai bado adu khasitang phokto kiram hoi yam nungai jare ipu ga thengna jabsam nungai do makha tabje ji mangal lam lakchige mangal da khoina ji hangjini si mangal gi khoigi Yumnganba apokpa ming baba kai dauri digi mama gi ming mama kai dauri adugum do samlapa khoigi kitang thambiram ai gi ming Moirangthem go we ai kumbi gi leikai go leikai dugini ai gi baba gi ming Moirangthem si ma Ancwhor go holder ni chungni sibdo shori ba ne ai gi mama gi ming na Moirangthem kumbi meda devi go we ma je sikti housewife oina dum lere schooling sinala hanandi lawyer boy ado khoigi mangal na khoigi handak all Manipur gi na bosem law exam sida khoigi samlai second school gi na ko haitare sida khoigi handak sahi gi oina lawba exam sida khoigi Thang-Ta haiba subject sida second topper oina oirapse sida khoigi mangal gi putning da phawba nungai ba kari leibage dum tanga pungdopi handaki bosem lawa Hslc examination da sunna aina Thang-Ta gi subject sida mai pakpa ngamase ayam ai je se pau thokpa ngamroi da thokdo amani ai kusi ado kusi thokiba thokdo gaise kari no adu kitang khangna thambirom aidi aigi sida aina ningjarpada mai pakta aina apin option thibak amagi marungda sine yam chaw mafam ama kalli haina aidi mission aga aise aigi su favorite subject oibala aise munga mane ado makata ba question da ko khoigi Thang-Ta khoigi higher subject se nahang na ek khoigi lawrpa haitare Thang-Ta je pame haina Thang-Ta gi lambi ungdarak gi khawrapadaina ngasi phawgi mai pakpagi tangkak sibuk lakpase sida khoigi isada kari karamba kanaba phangmage amadi khoigi phangli kanaba aduna kanaba phangleina khallaga phangli kanaba duna ngasi gi khoigi khunai sida ko nai khoi society sida kari karamba message karamba paujel piningba di lai adugum kitanga phangdokpiro aina Thang-Ta gi practice tawba uose aina class 1 pai degi akoigi mamang leikaida akoigi yamba sing tawbo ure sidagi hona aise Thang-Ta gida apam bokki adegi aina yamna ngakningai khangba mana Thang-Ta tamba sa singdi madda yawiba yamba sing ise sing da sa sade map tai mama mapa haibe ni haje aigi man so iban so ban tatana takpi adegi sigi apam sing on poktina lakudegi aise
ꯑꯦꯗꯤꯁꯅꯦꯜ ꯍꯥꯞꯂꯦ ꯍꯥꯏꯕ ꯇꯥꯕꯗ 8ꯇꯒꯤ ꯂꯧꯒꯦ ꯈꯜꯂꯦ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯁꯤꯗ ꯐꯦꯁꯤꯂꯤꯇꯤꯗꯣ ꯃꯇꯝꯗꯨꯗ ꯐꯪꯗꯕꯅꯤꯅ 9ꯗꯒꯤ ꯍꯥꯞꯆꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ 9ꯗꯒꯤ ꯑꯩꯁꯨ ꯂꯧꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗꯒꯤ ꯑꯩ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯅ ꯑꯄꯥꯝꯕ ꯁꯕꯖꯦꯛ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯒ ꯁꯨꯝ ꯃꯊꯪ ꯂꯥꯛꯄꯗꯒꯤ ꯑꯩ ꯁꯤꯒꯨꯝꯕꯁꯦ ꯌꯧꯕ ꯉꯝꯕꯅꯤꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯁꯥꯡꯅꯗꯤ ꯃꯇꯝ ꯂꯧꯖꯔꯔꯣꯏꯒꯤ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯁꯦꯀꯦꯟ ꯇꯣꯄꯔ ꯑꯣꯏꯅ ꯑꯣꯏꯔꯛꯂꯦ ꯑꯗꯨꯗ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄ ꯄꯨꯛꯀꯤ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯗꯅ ꯑꯃ ꯂꯩꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗ ꯄꯤꯕꯤꯅꯤꯡꯕꯒꯦ ꯑꯗꯨꯝꯇꯪ ꯑꯩꯈꯣꯏ ꯃꯉꯥꯜꯗ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯩꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯂꯤꯁꯦ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁꯤꯡ ꯑꯣꯖꯥꯁꯤꯡ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠꯄꯤꯒꯅꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯁꯤꯒꯨꯝꯕ ꯇꯥꯡꯀꯛ ꯌꯧꯅ ꯊꯥꯡ-ꯇꯥ ꯁꯕꯖꯦꯛ ꯇꯣꯞꯄꯔ ꯑꯣꯏꯕ ꯉꯝꯕ ꯁꯤꯒꯨꯝꯕꯁꯦ ꯌꯧꯍꯟꯕꯤꯕꯁꯤꯗꯤ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯌꯥꯝꯕ ꯏꯄꯥꯗ ꯄꯤꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯔꯨꯑꯣꯏꯕ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟꯁꯦ ꯍꯪꯕ ꯂꯣꯏꯁꯤꯜꯂꯛꯑꯒꯁꯨ ꯋꯥꯍꯩ ꯃꯆꯥ ꯑꯃꯇꯪ ꯍꯪꯖꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡ-ꯇꯥ ꯍꯧꯔꯛꯄꯁꯦ ꯀꯔꯝꯕ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯈꯥꯗ ꯍꯧꯔꯛꯈꯤꯕꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯆꯍꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯒꯦ ꯑꯗꯨꯝꯇꯪꯒ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯩꯒꯤꯁꯦ ꯊꯥꯡ-ꯇꯥꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯅ ꯁꯥꯔ ꯌꯨꯝꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯍꯥꯟꯅ ꯍꯧꯖꯔꯛꯈꯤ ꯃꯥꯅ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯁꯤꯒꯨꯃꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯕ ꯅꯠꯇꯦ ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯃꯉꯥꯎ ꯈꯔ ꯊꯤꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯊꯥꯡ-ꯇꯥꯁꯤ ꯇꯝꯕꯗꯒꯤ ꯁꯥꯔ ꯌꯨꯝꯉꯥꯟꯕꯅ ꯑꯩꯁꯦ ꯊꯥꯡ-ꯇꯥꯒꯤ ꯅꯤꯌꯣꯝꯁꯤ ꯏꯟꯗ ꯇꯥꯔꯗꯤ ꯇꯝꯕ ꯌꯥꯎꯔꯕꯗ ꯅꯪ ꯃꯇꯤꯛ ꯆꯥꯗꯦ ꯊꯥꯡ-ꯇꯥꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯀꯧꯕꯗ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯉꯥꯎꯁꯤꯟꯅꯔꯝꯕꯗꯒꯤ ꯑꯩ ꯃꯥꯅ ꯁꯨꯝ ꯁꯦꯟꯅꯕꯤꯕꯗꯒꯤ ꯑꯩꯁꯦ ꯏꯃꯥ ꯏꯄꯥ ꯈꯨꯔꯨꯝꯃꯒ ꯊꯥꯡ-ꯇꯥ ꯇꯝꯕ ꯆꯠꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯉꯁꯤ ꯑꯩꯅ ꯁꯕꯖꯦꯛ ꯇꯣꯞꯄꯔ ꯑꯣꯏꯕ ꯉꯝꯕ ꯑꯗꯨꯗꯒꯤ ꯃꯦꯇ꯭ꯔꯤꯛꯇ 20 ꯄꯣꯖꯤꯁꯟ ꯌꯥꯎꯕ ꯉꯝꯕ ꯁꯤ ꯌꯥꯎꯕ ꯄꯨꯝꯅꯃꯛꯁꯦ ꯊꯥꯡ-ꯇꯥꯒꯤ ꯁꯕꯖꯦꯛꯁꯤꯒꯤ ꯃꯄꯥꯜꯗ ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯊꯥꯡ-ꯇꯥꯁꯤꯅ ꯃꯥꯔꯛꯇ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯄꯤꯌꯦꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯒꯥꯏꯗꯦꯟꯁ ꯄꯤꯕꯅ ꯑꯩꯁꯦ ꯅꯤꯁꯥ ꯆꯥꯗꯦ ꯑꯗꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯕꯁꯤꯅ ꯑꯩꯒꯤ ꯑꯐꯕ ꯂꯝꯕꯤꯁꯤꯗ ꯌꯧꯔꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯤ ꯍꯥꯏꯇꯥꯔꯦ ꯊꯥꯡ-ꯇꯥꯒꯤ ꯁꯕꯖꯦꯛꯁꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯋꯥꯍꯪꯁꯨ ꯍꯪꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏ ꯇꯤꯝꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯉꯥꯜꯗ ꯈꯨꯗꯣꯜꯄꯣꯠ ꯃꯆꯥ ꯑꯃꯇꯪ ꯇꯝꯖꯒꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨ ꯇꯥꯡꯀꯛꯁꯦ ꯑꯝꯇ ꯇꯟꯖꯥ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯉꯥꯜꯗ ꯈꯨꯗꯣꯜꯄꯣꯠ ꯃꯆꯥ ꯑꯃꯇꯪ ꯇꯝꯅꯕ ꯇꯟꯖꯥ ꯂꯧꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯅꯖꯒꯗꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯌꯨꯝꯉꯥꯟꯕ ꯃꯩꯇꯩꯒ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜ ꯑꯅꯤꯒꯤ ꯒꯨꯔꯨ ꯂꯦꯡꯖꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯤꯡꯁꯨ ꯌꯨꯝꯉꯥꯟꯕ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯕꯗꯨꯝ ꯈꯪꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯉꯥꯟꯕꯒꯤ ꯗꯤꯇꯦꯜꯁ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯁꯝꯂꯞꯄ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯈꯤꯇꯪ ꯍꯥꯏꯐꯦꯠꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯜ ꯌꯥꯝꯂꯕ ꯇꯥꯡꯂꯕ ꯇꯟꯖꯥ ꯑꯃ ꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯊꯥꯡ-ꯇꯥꯒꯤ ꯃꯍꯩ ꯑꯁꯤꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯂꯤꯕ ꯑꯣꯖꯥꯕꯨ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯊꯥꯡ-ꯇꯥꯒꯤ ꯃꯍꯩ ꯑꯁꯤ ꯑꯩ ꯀ꯭ꯂꯥꯁ 4ꯗꯒꯤ ꯁꯥꯟꯅꯕ ꯍꯧꯖꯔꯛꯏ ꯑꯗꯨꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯅ ꯄꯥꯝꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪ ꯁꯨꯝ ꯆꯥꯎꯈꯠꯂꯛꯑꯦ ꯊꯥꯡ-ꯇꯥꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤꯕꯨ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯒꯤ ꯁꯝꯕ ꯂꯩꯁꯥꯕꯤꯜ ꯁ꯭ꯀꯨꯜ ꯑꯁꯤꯒꯤꯁꯨ ꯑꯩꯁꯦ ꯑꯍꯥꯟꯕ ꯊꯥꯡ-ꯇꯥ ꯂꯧꯕ ꯃꯍꯩꯔꯣꯏ ꯑꯃꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ 9, 10 ꯑꯩꯒꯤ ꯏꯁꯥ ꯊꯥꯒꯠꯄꯃꯛꯇꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨ ꯎꯕꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯦꯖ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯈꯪꯗꯕ ꯍꯪꯉꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅꯁꯨ ꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯃꯈꯣꯏꯗ ꯊꯥꯡ-ꯇꯥꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯈꯖꯤꯛ ꯑꯗꯨꯃꯛ ꯇꯥꯛꯆꯩ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯊꯥꯡ-ꯇꯥꯒꯤ ꯃꯍꯩ ꯑꯁꯤ ꯆꯥꯎꯈꯠꯂꯛꯄꯅ ꯁꯨꯝ ꯇꯞ ꯆꯥꯎꯈꯠꯂꯛꯂꯤ ꯃꯁꯤꯗ ꯃꯈꯣꯏ ꯑꯉꯥꯡ ꯁꯤꯒꯨꯝꯕ ꯑꯩꯅ ꯑꯣꯏ ꯌꯦꯠꯇ ꯐꯝꯂꯤꯕ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯥꯔꯛꯇꯤ ꯋꯥꯡꯕ ꯑꯗꯨꯒ ꯇꯣꯞꯄꯔꯃꯛꯇꯤ ꯆꯜꯍꯧꯗꯕ ꯂꯦꯇꯔ ꯆꯠꯄ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯉꯤ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯃꯗꯤ ꯂꯦꯇꯔ ꯆꯠꯂꯛꯄ ꯃꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯩꯒꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯉꯥꯟꯕꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯍꯪꯗ ꯑꯩꯈꯣꯏ ꯌꯨꯝꯉꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯁꯝꯄꯂꯩ ꯁꯦꯄꯤꯜꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯕꯤꯕꯁꯤ ꯀꯌꯥꯃꯨꯛꯇꯤ ꯑꯣꯏꯕꯤꯔꯒꯦ ꯇꯁꯦꯡꯅ ꯑꯩ ꯗꯥꯏꯔꯦꯛ ꯑꯣꯖꯥ ꯑꯣꯏꯅ ꯑꯣꯏꯕꯃꯛꯇꯤ ꯂꯥꯁ ꯌꯔꯗꯒꯤ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒ
मखोइगा खंगदबा तानाबदी आइना हेक क्लास 10 लोरपा चाही अदुदगी अदुम मखोइगा अदुम तानारी मखोइना क्लास 6 तमक तमली मतमदो अदुंददुगी हौना अदुमक तानारगा हारिबा याम ngalingaidaga hongna makoina jo makoigi curiosity level do henmana moina aina taoi haragajo takta bangamdaba adumaina loinaraga adumak lakba maidona Chimpedo koi Yumnganba yum kai gumba di pandi wakhalon labi nataga yum kai di pandi ai hoje yum kai panjadri sa makhangni yam kan thijari thank you ada koi lakchari ba mai kai de gisu koi mahiroi ani busu adigi oza busu haninga letana thagat chaba phungdokchari punamko mai baklaba koi mangal koi Mangal Moirangthem dagi magi sajal kanglon adu lounabagi unabagi tanja antang nokjagi ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯨ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯞꯂꯣꯗ ꯇꯧꯖꯔꯛꯈꯤꯒꯅꯤ ꯃꯌꯥꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔꯁ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣ ꯀꯃꯦꯟ ꯀꯥꯎꯕꯤꯒꯅꯨ ꯀꯃꯦꯟ ꯄꯤꯕꯤꯔꯤꯃꯈꯩ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯐꯪꯉꯤ ꯈꯟꯖꯔꯒ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯍꯦꯟꯅ ꯊꯥꯒꯠꯄ ꯉꯝꯅꯕꯒꯤ ꯊꯧꯅꯥꯗꯨ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯀꯔꯤꯒꯨꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯕ ꯑꯗꯨꯝ ꯀꯩꯅꯣ